ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯃꯗꯤ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯉꯥꯡꯁꯛꯂꯤꯕ ꯑꯁꯤ ꯑꯊꯨꯕꯗ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒ ꯀꯨꯀꯤꯁꯤꯡꯒꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯖꯦꯂꯤꯌꯥꯡꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯅꯝꯗꯨꯂꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯖꯦꯂꯤꯌꯥꯡꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯥꯏꯕꯣꯟ ꯐꯥꯎꯃꯩꯅ ꯍꯥꯏ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯣꯟꯁꯥꯀꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯌꯨꯝ ꯁꯥꯅꯅꯕ ꯂꯝ-ꯇꯨ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯉꯩꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯀꯥꯡꯕꯨ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯊꯤꯡꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯀꯣꯟꯁꯥꯀꯨꯜꯒꯤ ꯚꯤꯂꯦꯖ ꯆꯤꯐ ꯑꯦꯝꯁꯟ ꯑꯕꯣꯟꯃꯩ ꯑꯃꯗꯤ ꯚꯤꯂꯦꯖ ꯆꯦꯌꯔꯃꯦꯟ ꯗꯤ ꯑꯗꯝꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯅꯤ꯫ ꯃꯤꯇꯣꯞꯅ ꯃꯄꯨꯒꯤ ꯂꯝ ꯃꯨꯜꯂꯒ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯆꯠꯊꯔꯛꯂꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒ ꯀꯨꯀꯤꯁꯤꯡꯒꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯔꯛꯄ ꯌꯥꯏ꯫ ꯍꯤꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ? ꯁꯨꯗ ꯂꯩꯕ ꯀꯥꯗꯔꯁꯤꯡ ꯑꯣꯏꯔꯒꯅ ꯃꯈꯣꯏꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯍꯦꯟꯅ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯖꯦꯂꯤꯌꯥꯡꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯗꯨꯅ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯇꯣꯞ ꯈꯔꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄꯗ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯃꯨꯛꯀ ꯁꯥꯒꯠꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯔꯝꯗꯝ ꯂꯩꯇꯕ ꯑꯗꯨꯅ ꯂꯩꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯆꯨꯝꯕ ꯈꯨꯟ ꯇꯥꯔꯤꯕ ꯀꯣꯟꯁꯥꯂꯝꯒꯤ ꯈꯨꯟ ꯑꯁꯤꯕꯨ ꯃꯣꯏꯅ ꯃꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯩꯈꯣꯏ ꯌꯥꯝꯃꯤ ꯍꯥꯏꯕ ꯃꯇꯤꯛꯇ ꯃꯈꯣꯏꯅ ꯇꯧꯔꯒ ꯃꯤꯔꯥꯏꯕꯤꯔꯒ ꯃꯤꯌꯥꯝꯗꯨꯕꯨ ꯑꯆꯨꯝꯕꯗꯨꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯗꯤꯌꯥꯗ ꯊꯣꯡꯗ ꯄꯉꯥꯡ ꯉꯥꯡꯕ ꯉꯝꯃꯦꯅ ꯃꯤ ꯐꯨꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯆꯠꯊꯕꯁꯤꯅ ꯑꯆꯨꯝꯕꯒꯤ ꯈꯣꯡꯊꯥꯡꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯀꯣꯏꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯌꯦꯡꯂꯒꯁꯨ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯖꯥꯇꯤ ꯑꯃꯒ ꯑꯃꯒ ꯂꯩꯃꯤꯟꯅꯕ ꯃꯔꯛꯇ ꯏꯪꯅ ꯇꯞꯅ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯀꯥ ꯍꯦꯟꯕ ꯃꯌꯥꯝꯁꯤ ꯈꯨꯗꯛꯇꯒꯤ ꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯄꯤꯜꯅꯤ꯫ ꯑꯗꯨꯅ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯀꯥꯡꯂꯨꯞ ꯑꯅꯤ ꯃꯔꯛꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯈꯛ ꯍꯥꯏꯕ ꯌꯥꯗꯦ ꯃꯤꯇꯣꯞ ꯆꯪꯂꯛꯄꯁꯤꯒ ꯃꯅꯤꯄꯨꯔꯒꯤ ꯍꯧꯃꯤꯟꯅꯔꯛꯄ ꯂꯩꯃꯤꯟꯅꯔꯤꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀ ꯅꯣꯡꯃꯗꯤ ꯃꯁꯤ ꯑꯆꯧꯕ ꯏꯔꯥꯡ ꯑꯃꯁꯨ ꯑꯃꯨꯛꯀ ꯑꯁꯤꯗꯤ ꯍꯦꯟꯕ ꯑꯃꯈꯛ ꯊꯣꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯊꯣꯛꯇꯅꯕ ꯈꯜꯂꯒꯗꯤ ꯀꯨꯀꯤꯁꯤꯡꯁꯤ ꯃꯇꯝ ꯆꯥꯅ ꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯖꯦꯂꯤꯌꯥꯡꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯕꯅꯤ꯫